Ukhrulagi Imphal tamna lakhiba passenger Puba Gari winger Malambi Baringa Sita Leiba Monko Chefu Village Manakta Khutlai Paiba Militant Singna Khamlaga Hijack Toukhre Hari Urkhul Times ki Pauma ki Matungina winger van ado Urkhulagi Imphal tamna lakpada Khutlai Paiba Militant Singna Hijack Toukhibani Hari winger van ado da tongkiba ahal oiraba mioi amana mahaki imung manungda phone gi khuthangda pirakhibagi pau gi matungina di makhoi gi gari ado Urkhulagi Imphal tamna lakpada Monko Chafu Khul Manakta Khutlai Paiba Militant Singna Namfuda Khamlaga passenger Singado Urkhul district ki manung channel riba kuki ya pikpa khul Sangkhai amadi Mongkot Chefu da Pukhibani Hari Amoromda ngasi social media da Thaganarakiba post singdana passenger Puba Urkhulagi lakpa winger gari ama Mongkot Chefu Khul Manakta Khamlaga thamki Hari Adumoinamak thodok asi thoki haibagi official oiba confirmation gi oiba pau hozik fawgi oina leitri Hari Chairak asida pau amana Urkhul district ki Thoi amadi kuki khul sangki village ani gi marakta ngasi ayupung 8 rom tabada Khutlai Paiba singi marakta khut thoknakre Hari